ngasi ayu phongkiba tongan tongan ba manipuri si phongsingi amasung thokiba thawdo wathoksingi maru oibe I pausing khongasaraga manipur top channel gi maikei digi myamna thamjagi ahanmada sengdoksabagi kalang tang han lokhajage haukiba october gi tang 18 english singani ga kunga mathoi ing numaijing numit ki pauksi naharol gi thawdang gi ahanmala maida sei 18 ki nupi masa ama 95% mimanadраби ama molest tawbire haiba miyo ama jail yokre haiduna hapirakpa aduburi thagasari adubo film star manda laimana angangi issue sibu nathainaba honabada yumpham yaudaba semjin sajinba wahi wata mayam ama naharol gi thawdang pauksida hapirakpi gi matangda yumkhaibam ombi sandiarani mapuroiba yumkhaibam bebeton uripol polem laikai da leijabi hekna leibak miyam khangna singdoksari madudi haukiba sai english singani ga taraga taretagi film kumbi manda laima amadi ma ki nupa salam ibu yaima kwa kaithel da leibasi langol da leiba ibung sing amana pusin biraktuna khangnaki makhoidi daily collection khara khara tawjaduna leijabani makhoisu paisa thadajage hairakpadagi lupa lakh ahum dagi hauduna 10% na thadaminaraki makhoina 7% akoina 3% fangduna loinaraki mathang sendoi saminaduna lakpana english singani ga taraga nipan gi october fawba leptana makhoi gi paisa khunki adubu imungi ana ayek yorakpadagi matam khara paisa khomangam khide ana ayek khara pharakpadagi amuk paisa khomba hoki matam adu fawba lupa lakh aniga lising yankai pigadaba du lupa lakh amaga lising yankai purga december gi tang kun ga taru english singani ga taraga nipan asida aigi nupaga mayumda mandalai megi mayumda thinba satki paisa surakti haiduna ita inaubu mi neklaga singai bakna thina phubiraki aikhoina makhoidigi paisa pukhiba leite sindoi saminabane aduga aigi inkhol asisu makhoida yonkhiba leite aikhoigi inkhol di matamaduda langol zone 3 da leiba loitongbam laingam amadi loitongbam ongbi saya devi makhoida bandan thamjari lupa lakh ahumda sendoi habraga lakh manga tare haiduna paisa thigat pa hujaki lakh ahumga lising marifu hariba aigi inkolga film kumbi manda leimaga mari amata lainade aduga isa khangdana aikhoigi inkolbu makhoina leire haribasi leibak miyamna amuktang khanbiyo aduga ikhang khangaudana aikhoida karigama wahi amata haibidana september tang 13 english singani ga 18 ing nungthil gi pung animuk taba dowaida aikhoina yumda leitringai khudong chaba lauraga 95% mimanadrabi aigi isanupi hawgotlaga satpa ngamjadrabi asibu laining thau sanam hi sanapung haibe laining satpa kanglupki miyoi sing manda laimana neklaga mongpak fidakna yomlaga thangdokpi khibani aduga nunganbagi tang 12 thamapan english singani ga 19 gi pung animuk taba aduwaida maboki mayumgi yenakhada manda laimana khondokpiramki matamaduda mabokna angang huralaga poruraga wari sakisi haina tanabada manda laimana hanna yenglamdana senki madu punamak hakthengna thengna hoba miyoi sing asisu hingli manda laimana panghai haijinduna miyamda lana uhanba kanaroi isa nupigi molest case asibu nathainaba honababu miyamna amadi mari leinaba department amatana thajabigano hanne sengdoksari aroibada manda leimada haijaningbadi aikhoibu senda lambigi khulai oina sijinabiramlaga isabusu maki khongloi singna tai sadaba molest tahonbiramlaga amuksu miyamda lan uhananaba amuk hana senbirakano haijari sengdoksari bi why Sanderani Devi, wife of Yungkhaibam, Pibaton Sing Uripok, Polem Lekai, Hena Tambirai, Makasa Tarapoina Topamarui, Pauxing Mamla Pizzagi, Mamla Foktaminasi, Makasa Tarapoina Topamarui, Pawamanamo, post COVID economy da NE state Namaru ever Todang Lorakani, Dr. Zitendra. India da COVID matung da anawa milongi mawong amalakani haina panariba sida awang nongpok state singna mangjil thana thaudang lorokani thajai haina Union Minister of State Independent Charge Prime Minister Office Science and Technology Dr. Jitendra Singhana Fongdokre Institute of Bioresources and Sustainable Development Impal na sinduna developing bioeconomy from
Bioresource of Northeastern Region of India haiba hiram asida pangthokpa National Seminar haudokpa amadi IBS the ILS Collaborative Program haudokpa Mizoram Government ka COVID testing mobile ILF paikhatnaba MOU khuyek pinaba amadi sweet mandarin strawberry amadi Malbol Pambi Singh Lamdamasigi Lomi Singh da Yen Thokpagi Thoramna Union Minister of State Dr. Jitendra na wapamasi phongdokibani haina supali atopa pawa ma tentakna thamjaramge Brindana politics ta khongdarakpa ehaka mari lenade RK Megan Thonauzam Brindana Yai School Assembly constituency da merep oina tholaktuna mikhal khongdarakpagi khongthang asi mamau nupi oirabasu karigumba hiram amataga mari leinadi haina larhulup amagi chairman oiramba RK Megan Ellis Sanayai mana phongdokre wapam asi nongmaithem pahari memorial trust na sinduna kunung mamangda leiba lamyan masanglen na pangthokiba Manipuri isaigi ningthaurel nongmaithem pahari laikhidabigi sei taraga mangarak suba ningsing thoramga mari leinana Paumi Singi Wangi Pakum period in RK Megana Fongdoram Kibani. Mark High, democracy set Paleba Ama Oirabasu, democracy one took lateraba, Lamda Masida, Leba Miamna Matik Sav Mute Sing Kanduna, Mikalda, Tagalakadabani. Ties Brindana Mikal Tangana Batolak Liba, Sida Sagot Pasulati, Amasung, Yaning the Basulati. Kunaya Sigi Tungam Satki, Kalaga, Miamna, Kunaya Shibu, Sagotpang, Namgadaba, Mute Sing Kananabo Honasi. Maitai Furup asi lak kuntra phauba yausilakre tampaki pikraba saruk singsida khundariba furup asi ngasidagi sai kharagi manungda mutkiba yabagi akiba leire saira sida noma kangdana amadi asat akham leitana mitop sing sangsilakpasu leptri haina spausna phongdorakli atopa pawma namo nupi pharubani haiba ama remand lautakre masana yadaba nupi Sahi Noribi Nupi Masa Ama Paduna Puraba Matung Lotuna Laki Habigi Maralda Masagi say Taragamapan Subadangai Nupa Mangasi Sip Judicial Magistrate Impal Weski Ko na Putolaga Tasiki Kungamatoi Faba Police Custody Remand Pikre Ko na Police Custody Remand Pikre Bamuedi Impal West District Nagamapal Paugai Sangnam Laikai Digi Salam Niki say Taragamapane Taudo Dugamari Lenana Mark Police na Fagalava Matunda video conferencing Kutanga Police custody remand player Galoina na quarter Putokibene Nasi Kora Sida Satakiba remand hearing the police ki make digi accused Adubu Paribegi Maram Singh accused Masada Kangale Haki accused ki make digisu Mahapu Paribegi Maramaki Imuna Kangle Haina Pakumpiki Case asi thiengna bagi damak legal aid council gi mateng law yagani haiba wapam sing amadi masagi anaba leirabasu khangalakna ba ko na hangki maduda masagi anaba leiti haki court asina ayogi submission sing kupna yenglaba matungna police ki player adubu ayaba piraduna accused Salam Nikibu thasigi kunga mathoi fawa Police custody remand pikibane loinana accused asi October kunga mathoida court asida amuk hana puthorona ba khangan ki haidi hansu pausna phungdurakli atopa pawma namo sumang lilada ihen mami yeng thamlagani governor state Manipur State Kala Academy gidamak kaidi budget ki senpamasi hengat handuna sumang lilada ihen mami yeng thambaga loinana arts makhalasi ngak senana ba mari lena basingda taksilagani haina academy asigi chairman gi thausu puriba state asigi governor La Ganesana phongdokre ngasi Manipur State Kala Academy na sinduna Imphal gi Palace compound leiba iboyama Sumang Lila Sanglen da nifuga mapan suba All Manipur Sumang Lila Festival 2020-21 governor na hawdokladuna kumza Englising ni taraga mapandagina kunda pangthokiba nifuga nipan suba All Manipur Sumang Lila Festival makok mathang takraba artisting da manayen thoki amadi brochure amasu phongki thauram aduda La Ganesana Hai Sumang Lila si Manipur gi khunai ga tatna thana yadraba arts form amani haiba asi nifumapan suba All Manipur Sumang Lila Festival sigamari leinana ibo yaima Sumang Lila Sanglen pik thana tiliba miyam asina khudamni art form asi sai lisang sina miyam na ngak sienduna lakhibagum tunglam sakidamak ngak sienduna thamna bokona ba mathautai lamdam amagi nat ki satnabi amadi art form si ngak sien mangam ba haibisi lamdam madubu ngak sien mangam libani hainasu pausina makhatana su phongdorakli
ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯦꯛꯁꯤꯗꯦꯟꯗ ꯃꯄꯥ ꯃꯆꯥ ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯁꯤꯔꯦ 3 ꯁꯣꯛꯂꯦ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯂꯣꯝ ꯇꯥꯔꯛꯄꯗ ꯑꯦꯁꯤꯌꯥꯟ ꯍꯥꯏꯋꯦ ꯅꯝꯕꯔ 1ꯒꯤ ꯈꯪꯉꯕꯣꯛ ꯁꯣꯔꯣꯖꯤꯅꯤ ꯑꯣꯏꯜ ꯄꯝ ꯃꯅꯥꯛꯇ ꯈꯪꯍꯧꯗꯅ ꯀꯥꯔ 3 ꯊꯦꯡꯖꯤꯟꯅꯕꯒꯤ ꯊꯧꯗꯣꯛꯇ ꯃꯄꯥ ꯃꯆꯥ ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯈꯨꯗꯛꯇ ꯂꯩꯈꯤꯗ꯭ꯔꯦ, 3 ꯁꯣꯛꯂꯦ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨꯗꯤ ꯆꯥꯟꯗꯦꯜ ꯁꯤꯅꯥꯗꯥꯝꯗꯒꯤ ꯂꯪꯍꯨ ꯂꯪꯔꯤꯡ ꯆꯍꯤ 45 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯀꯥꯡ ꯑꯃꯗꯤ ꯂꯪꯍꯨ ꯂꯩꯔꯤꯡꯒꯤ ꯃꯆꯥꯅꯨꯄꯤ ꯍꯔꯁ ꯆꯍꯤ 10 ꯑꯗꯨꯒ ꯁꯂꯨꯡꯐꯝ ꯀꯥꯡ ꯌꯥꯝꯕꯦꯝꯗꯒꯤ ꯃꯥꯏꯕꯝ ꯅꯕꯀꯨꯃꯥꯔ ꯆꯍꯤ 38 ꯀꯧꯏ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯁꯂꯨꯡꯐꯝ ꯂꯣꯝꯗꯒꯤ ꯏꯝꯐꯥꯜ ꯇꯝꯅ ꯍꯥꯏꯒꯠꯂꯛꯄ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯑꯜꯇꯣ K10 MN06 LA1148 ꯅ हाईवे मेदन लांदुना पायरक्लगा चंदेल तमना मियोई मरी तोंगदुना हाइथरखिबा अंगौबा मसुगी कार MN04A4866 अमदी मियोई मरी तोंगदुना संगायुमफम तमना हाइदरकपा उट मसुगी अल्टो कार MN04P1625 ता थोमजिनबदगी थोखिबनी थाउदो अदुदा सलुंगफमदगी हाइगलकपा कार अदुदा तोंगलकपा माइबम नबकुमार अमदी चंदेल तमना हाइदरीबा कार अदुदा तोंगलकपा मपा मचा पुन मखोय अहुम थाउदोक थोकफमदा लाइखिदे सोलब संगायुमफमदगी मियोय मरी अमदी चंदेलदगी मियोय अनि डिस्ट्रिक्ट हॉस्पिटल हवाल पुखलमलबा मतुंग इम्फाल गी हॉस्पिटल सिंग रिफर तौखरे मखोयगी मनुंग चंदेलदगी एनरी सही तरागा तरुक अमदी संगायुमफमदगी मियोय अमा पुन मियोय अनिगी फिबम लूरी हाइनसु पाउसिन मखा ताना पल्ली मखा चतरक पोइना तोपा पाउ अमना मिनर तुरेलदा अंगा अमा सिना फंगले मोरे ब्लॉक की मनुंगसना लेबा साहई विलेज मनाक सीलिबा मिनर तुरेलदा हौखिबा अक्टोबर 15 गी नुंथिल पुंग 3 लोम ताबदा इरुजबदा लुपखिबदगी थीबा खंगदना लेरखिबा सुचामपुर न्यू लमकादगी सही 15 गी अंगा अमा ngasi ayuk pung 4 लोम ताबदा मी चनद्रबा अरिबा थोंग अहाइबी अमगी मयादा असिबा हक्सांग ओइना फंगले हारि थाउदोक थोकपा नुमित अदुदगी हौना मफम अदुगी खुलसिंगी मियाम यावना मोरे दरेबा तोंगान तोंगानबा CSO सिंग HTC KSO MYC KKL UZO अमदी अतोपा मियोय क्यान अंगांग अदुबु तुरेलगी अकोइबदा थी हुंबगी थबक साथदुना लाखिबने हाइना सुपाली अतोपा पाव अमनमो लैंगा की लुजदबा थवोंगनी CPI ब्रिंदा की डेमोक्रेटिक ओइबा खोंगसतपु BJP लैंगा ना थिंखिबसी लैंगा की लुजदबा थवोंगनी हाइना कम्युनिस्ट पार्टी ऑफ इंडिया CPI मणिपुर स्टेट काउंसिल ना फोंदोरकली इराबत बवना पमिसिंग उनबा अमदा CPI मणिपुर स्टेट काउंसिल की स्टेट सेक्रेटरी L सुतिन कुमार ना हाय लैंगा ना ngami matagum asamba खोंगसत अदुबु थिंखिबा हाइबसी मरम सादे थवोंग असि लेबा सिगी कॉन्स्टिट्यूशन अमसुम डेमोक्रेसी बु खोंगोइनबनी ngami matagum डेमोक्रेसी की सना कंगलोन बु नमफु सिराना ना सिजनबा हाइबसी CPI ना याबंगमलोय अमसुम सतखिबा थवोंग अदु नुपी खुदिंगदा सथबनी हाइना पेंदबा अमसुम यनिंगदबा फोंदोखी हाइना पाउसिना सुपल्ली तेंतंगना स्टेट्स की वांगबरा थोकपा पाउंग तंग मैम हफ्सरमगे कोर्ट कॉम्प्लेक्स मनुंग उकिल हाटख्रे उत्तर प्रदेश की शाहजहानपुर डिस्ट्रिक्ट कोर्ट ngasi नुमिजुंग मतुंगदा मासागी सही 39 सुरब उकिल अमा माकोक नुंगैना कापतना हाटख्रे पुलिस की मतुंग इना जलालाबाद तहसील की एडवोकेट भूपेंद्र सिंहान केस खर की मतंगदा क्लार्क अमा उननबा डिस्ट्रिक्ट कोर्ट अदुगी अहुम सुबा माथोंदा लेबो ऑफिस अमदा सतखिबदा नुंगै कापकी मखोल अमा ताखी अमसु मार्क सीरगा लेरम थेनखी कंट्री मेड पिस्तोल अमसु हक्सांग अदुगी मनाक्ता लेरमखी मफम मदुदा सिंगनबा अमता फंखिदबना पुलिस नसु थाउदो अदु मिहार अमरा नत्रगना सुसाइड अमरा खंगनबा होटनरी हाइरि मतम अदुदा कोर्ट कॉम्प्लेक्स अदुदा उकिल सिंगना मरा लेबा मियोय अदु फानबा डिमांड तौदुना खोंजंग अमा सतखी पुंग खरगी तुंगदा पुलिस ना थादो अदुगी अकुपा अदु खंगले अमसुम मरा लेबा मिसा अदु फारे हाइना फुंदोकी हाइनासु पाउसिना मखाताना पल्ली CCTV फुटेज द युमफम ऑर्डर केस अदु थिकेटखिबनी एडवोकेट अमा फारे क्राइम मफम अदुदा IG रेंज लैरे अमसुम सेनरिबा मियोय अदु वांग पोंग सथरी अरिबा येंगथिनबा मन मिहार अदुगी मरमनी हाइना सीनियर उत्तर प्रदेश पुलिस ऑफिसर प्राण कुमार ना हाइखी हाइनासु पाउसिना फुंदोरकली मखा चथरक पोइना तोपा मरुइबा पाउ खरनमो पुलिस की युमदा ग्रेनेड लेरमले पोरोमपाट PS द ASI ओइना लैरिबा पुंगदोंगबमदगी इरुंगबम दनचंद्रगी अवांग संगोय मथक्ता पोखाइद्रिबा हैंड ग्रेनेड अमा लेरमले हारि माकी मनाउनुपा इरुंगबम कुमार इम्फाल ईस्ट की JNB दा ओजा ओइबनी
ngasi nungthil thengnarakiba grenade adu numit nini rongi mamangda langsilakiba oiramba yai hainasu pau sina pali atopa tendakma pau kharana BJP lengak lakhibadagi naha sing psychiatric nahalle loken lamdamasida BJP no lusingbu lengak hek lakhibadagi lamdamasigi naha singna matamga sunaba thabak piba ngamdabadagi na punamak psychiatric lainana loina nahalle haina MLA MPCC gi president amadi nambol AC gi MLA namairakpam lokena fongdokre wapam masingasi konthaujam kendra bro congress committee na MPCC gi president amadi nambol AC gi MLA namairakpam lokenbu taramna okpagi hanagi lok sabha gi MP Dr Thoksom mainagi Khombong Joypur khulda leiba yumda pangthokiba thoram amada fongdokhibani hainasu pausna makhatana fongdorakli makhasta tarak poina topa pawamana state sigi wangbada thokpa paw khara memna thamjagi sai sigi ahan boina dengi na naba amasire South Delhi Municipal Corporation MDMC report matung ina ningthokaba numit ki ayukta Delhi da sai sigi ahan boina dengi na maram oiduna miye amasire haina report tawri report aduna hai hauju phawbada puna dengi ki case satret ka kun thenare thasigi taraga taru phawbada puna dengi case ahunga marfuga ni thoi thengna khibaga loinana October manungda dengi case sing khangaudure hengalakhi haina pausna makhatana fongdorakli amaromdana atopa pawamana mamanabana thangna thilaga hatkre Delhi gi sangha bihar nupa ama atopa nupa amana thangna thilaga hatkre haina ningthokaba numita official amana fongdorakli official adugi matung ina thaudo adu numaijung numiki numidang pung 3 makhairom tabada thokibani matam asida sangam bihar leiba Imran ko masagi sei taraga nipan suraba victim aduna accused aduna phone tarakhi Imran gi mamana bani haiba accused aduna mahak pu lambi da thorokna bahaki lambi da makhoi mara ye narakhi amasum accused aduna mamana babu thangna thinki thaudo do thoklaba matung area dugi senior police official sing thaudo thokpham na changsinki victim adu khudak to All India Institute of Medical Science AIMS ki trauma center da pukhi amasum mafam adu rasiki police official singi matung ina mihat atugi matana investigation ama hauri hainasu pausna fongdorakli atopa paw amanamo police na action lokhatpidabadagi nupa ama mathanda mai thajakre Uttar Pradesh ki Kanpur district ta lamgi matang na yetnabagi case ta police na action lokhatana leibigi thawong yaningda uladuna masagi sei yankhaiga manga suraba nupa ama miyam mangda masa mathanda mai thajakre police ki thawong da yaningda utuna masa mathanda mai thajakiba Ishwar Chandra Kauba Myedugi Haksang Pibam Thina Maina Saki Ma Lala Lajpat Rai Hospital Pukhatuna Laikanaki Thaudo Adu Numaijung Numita Syamnagar area da thokibani nupa adugi masa nupi singna phongdorakpada Kanpur gi Biduni area da leiba makhoi gi lamgi yetnabaga mari leinana complaint tawbada police na khongthang amata lokhatana tuminna leisinbadagi makna mai thaduna season bu honakibani ma haukiba sahi mari esi Syamnagar gi Sanakyapuri da leiba Radheshyam Tiwari koba amagi asan yumda lerakhi maki masanapi bhumika na permission na phongdorakpada kumja English singani ga taraga tareta makna bidunugi Gangapur colony da leiba Sunita Burma kobi nupi amadagi square yard sani park sauba lamma set ama leikhi irai numita harga mari leinana makhoigi imungsu wall sanba hounaba laigi thorom khara pangthoknaba plot adu da satki toigum sung ngakningai oribadi Ganashyam kauba miyoy ama police ka loinana plot adu da lakhi amasu madu ma ki lamni haina claim tawki miyoy aduga yetnarakpadagi ma ki mapana Syamnagar police outpost satki amasu matung tabada Bidunur police station satki toigum sung police na action amata lokhatpidabadagi mathwai shoktuna mathanta mai Tharga season of Honakibani Haina Bumika Fundoki. Panmaya Badisai Sigi Zun Tarasu police the complaint of Kiba, Numit Humni Shuraba Power the police na action Matalokata Badagi. Biza Wada Masagi say Kuntra Surabanu Pama, Uamadigi Tauriandun, Shizabigi Taudo, Tokrabani Hanasu, Paush and Makatana Pali. Paush Lushilapun and Mamma Tentang Angtanga Tams again. CBS in a class, the enamasum to a board exam singi dead sit lautokre. Class 10 gi first time board exam lakliba November 13 dagi hauragani aduga class 12 ko exam asi December amadagi hauragani haina CBSE Central Board of Secondary Education ngasi laukthokre examination controller gi matungina lautholiba date sheet asi
मेजर सब्जेक्टसिंगी अदुगा माइनर सब्जेक्टसिंगी ओइना स्कूलसिंगदा तोंगाना थागनि हाइदि क्लास 10 अमसुम 12 क्लास की माइनर सब्जेक्टसिंग असि मथंग सिटना नवेम्बर 13 अमसुम नवेम्बर 13 तगी हौगनि ममांग सयोल CBSE ना क्लास 10 अमसुम 12 की फर्स्ट टर्म बोर्ड एग्जामिनेशन असि नवेम्बर डिसेम्बर दा पांथोलगनि हाइखिबनि बोर्ड असिना हाई एग्जाम असि ऑब्जेक्टिव ओइगनि अमसुम टेस्ट की मतम न मिनिट मौद्रा ओइगनि अमसुम विंटर सीजन ओइबना अयुक पुंग 10 मखाइगी महुत एग्जाम असि अयुक पुंग 10 मथुइ मखाइदगी हौगनि हाइनसु पाउसना मखा ताना फोंगदोरग दुगा हौजकोइनदि पाउसु मतंग से लुसिनजरगे पाथोक्सकी बिसिदा सुइखिबा लानखिबा क्या यावसु म्याम ngakpigini अमसुम मतम मतम की मरुइबे इ पाउसुंग म्याम द लेप्तना अपडेट पिजरके हाइना चैनल सिगी मेकेदिगी म्याम न थमजरी एंड थैंक यू